Sangai Festival saruk yarubasing paukse-singda lepa laitana sengdoknarakle. Senaba mari fagatuna jailda thajankhre haire. Sahi asigi November 18 da Moirang Police Station gi manung channa Moirang Sendra Road Board House manakta walking satpa ahlama gari na thomlaga senkhiba hit and run case da senaba mari amade gari fagatlai loinana thaudo sida senaba makhoi mari mak jailda thajankhre haire. Thaudo adu da senarba sing adu di mayang Imphal dagi thoksom Amarjit Singh sahi kungamanga apokpa lai Hyderabad S Somarjit Singh naharop makha patagi saikhom Nongpok nganba sahi kulumdoi apokpa S Rishikant Singh naharup makha patagi saikhom Dilspen Singh sahi kulumdoi apokpa S Hemanta amasung Langthabal Mantri Khongdagi loitongbam Arun Singh sahi kunmanga apokpa L Ibotombi Singh kawi makhoi marimak ngarang Bisnupur CJM Court Puthoklaba matung judicial remand lokthaduna jail da thajin khibani hari paus na hai sahi asigi November 18 da Moirang Police Station gi manung channa Moirang Sendra Road Board House manakta ayupung 3:30 taba matamda walking satpa ahlama masak khangdaba gari amana thomlamlaga sen khibani thaudo adu da ahladu laikanaba ngamdana laikhidraba ahladu Moirang Maya lekai dagi phairembam Meeoi Singh sahi home phugani pan kawi hari thaudo asiga mari lena Moirang Police Station na case ama lokhatuna thijinduna lakibani thaudo adu da senabani hairiba makhoi marimak thasigi amagi numidangta haladubu thomlomkhibani hairiba Hyundai i20 car amaga konana phagatpa ngamkhibani makhoi marimak police custody remand lerakibani police custody remand loiraba matung narang CJM Bisnupur gi court puthoktuna judicial remand lokthaduna jail da thajankhibani hairi NSCN-k bu unlawful oina laothokhre Ministry of Home Affairs na chai asigi September 22 da thokpa Gazette of India notification na National Socialist Council of Nagaland Khaplang masigi faction wing amadi front organization singbu unlawful association haina laothokhre notification asigi matung na National Socialist Council of Nagaland Khaplang na masigi faction sing wing amadi front organization sing punduna leba asigi sovereignty amasung integrity da akaiba pigedaba thabak tharam Sathaduna Lakle, NSCN-k na Naga Taba Indo-Myanmar region da Khudariba Naga Singhi Oiba Nagaland ama Semnabagi Pandam Thamduna Lakle, Lalholup Asina Alpha I, Pripak amasung PLA gumba Luona Yadaba Association Singapore na Satke, Lalholup Asina Selgi Demanda Kidnap Tauba, Businessman, Government Official amadi Misam Yamdagi Namduna Setkai Tungkai Sataba, Luona Yadaba Moong da Kulai Paiba amadi Anti-Indian Force Oiba Atupa Lebak Singdagi Kulai amadi Hatay Mateng Singlauduna Lakle, 2020 ki September 28 tagi 2025 ki April 30 फाव की मनुंगदा लालहौलुप असगी कादर तराहुमदे पुलिस नत्रगा सिक्योरिटी फोर्स का खुदथोना बदा सेखे लालहौलुप असगी कादर सिंगी मथक्ता केस 113 रेस्टा तौबा केस 53 चार्जशीट तौबा अमसुंग कादर 35 ना प्रोसिक्यूट तौखे हाइरे NSCN-k इंडिया के सोवरेनिटी अमदि इंटीग्रिटी दा अकाइबा पिरकपा याय अमदि मसिबु मतम चाना कंट्रोल ताहौदबा तारबदे फैक्शन सिंह अमु हदा पुलसिलक्तुना एंटी नेशनल ओइबा थबक थोरम किया चथरकपगा लोइना सिक्योरिटी अमदि मियामदा पुंसी मांगबा यावना लेबा असिगि चावना अमा अता थोरकपा याय मरमदुना अनलॉफुल एक्टिविटीज एक्ट 1967 की सेक्शन 3 सबसेक्शन क्लोज 1 ना पीरिबा पावर की मतुंगिना NSCN-k मसिगि फैक्शन सिंह विंग सिंह अमदि फ्रंटल ऑर्गेनाइजेशन सिंहबु unlawful association ne haina sahi asigi September 19 dagi lauthoke sahi asigi September 19 da thokiba notification asi sahi manga chanagani hairi senapati da lupa lakh 12 gi kwa maru phagat khre hairi haukiba sagol sin numita 13 suba Assam Rifles maram na lupa lakh 12 rongi oigadaba kwa maru kilogram lising taraga samapan kun phagal hairi yamna thajaba yaba mafamdagi phangba paw amana hai truck anida mari lena mase chang amata yauduna kwa maru sing adu purapadagi phabane phagalaba kwa maru sing senapati gi mau range gi makhada leiba maram bid office ta khusinakre kanglon gi matungina preliminary offense report EOR ani file tawkhibaga loinana operation ase Assam Rifles samadi forest department gi apunba mai pakpani haiba wafam thamke thaudo asigi matang da thijinbagi thabak kya sathari haina parladuna phagalaba polam sing auction lauthoknabagi khongthang lei haiba wafam pawsina makhata na phongdorakle lamphel khunau lambigi nakyeta yungang botang ahangba masing khangdana athengba amamba tanja lauraga hundokpam oiriba sida lamphel khunau gi mera paibi imai ben singna thamoi sokna athubada mari lena balega ki Meeoi singna yengsinbiu haijarakle Laimaram gi lanjin naruba khunja sing mayum dadi hanjile hingnaba honabadadi aruba oire hari
2023 की May 3 dagi thorakhiba irang na maram oiraga laimaram waroi sing dagi lanjena duna laimaram government high school gi rulet ki emta leirakpa sing sahi aniga tha taret lomgi matung haukhiba sagol sen numitagi mayumda hanjenaba haurabusu leiramleba yumgi phibam ubada thamoi kai hauri inglaba ningtham thagi matam asida hanagi semjendriba kairaba yumsing aduda laihauri karamna hingnabagi lambi thigani haba wahang kaya ga loinana ningdon pomna laihauri laimaram government high school da changjafam loduna leiram waroi singi yum hompu mathoi ge IDP anirak subo oina thasigi marida Bishnupur district ki deputy commissioner elangbom puja ge miyang makhada mayumda changba haukhibane aikhoi punamana pawmi singda sahi ani hena lanjena rodaga mayumda hanjen khaba laimana waroi singda chatlaga mafam atu ki phibam hak thengnana yengsilobada makoina leigadoriba yum singda kairaba madi phanglang sing adu iho horaga lairamba thengnaraki irang aduna maram oiraga khunja sing adu mathoi hingnabagi damak thoidokna yum adudagi polam sing puthokna adumak zen thorakibane adubu sahi ani makhai hena reli kemta leiroraba matung mayumda hanjinba matamda yum singdu da leiramba polam sing loijaba sa san sing farm da yokpanga sing phawba yeknabana sathok lamki haina khunja sing aduna phongdorakle sahi ani helapaki matungda yumda hanjalakpada yamna nungaibadi fawi adubu yumda hanjile haibagi wadani haujiksu turel su yaukhiganu atopa lambida su chatkiganu adugu numidang waram pung 6 ki manungda su hanjalakadabani haide khuldagi thokpa sangbada su Assam Rifles na entry tawhale khunja singge ningtamba adudi phangdre haina khunja amana phongdorakle pawmi singna khulda changsinba matamda 39 suba Assam Rifles na akana mongda section thorang lokhalaga yengsil haure laimaram khulamadi kamong khul ani gi lonaba labuk singda 33 Assam Rifles ki security singna ngak selaga law uba ma di manama sing thamba gi saktam su urake mafamadu da hanadagi khundaraga leiriba kuki kharasu sing chanba chatpa gi saktam su urake haide Manipur gi oina 2024-25 ta cultural organization chamaga tarama panda lupa lakh Chanipan ga tara taruki senthang pithakre haina ministry na phongdorakre Ministry of Culture na laiba asigi traditional artists sing amasung cultural organizations sing da sel gi mateng pangle Manipur gi oina senba sahi 2024-25 ta cultural organization chamaga tarama panda lupa lakh 816.68 senthang pikre hari laiba asigi culture saukhatnabagi damakta artist amasung cultural organization singda government na kari mateng panglibagi haibagi matangda Union Minister for Culture and Tourism Gajendra Singh Shekhawat na Lok Sabha da pikiba aiba paukum amada hai artist sing amasung cultural organization singda mateng pangnabagi damak Ministry of Culture na Kala Sanskriti Vikas Yojana KSBY kowa Central Sector scheme ama hodokre scheme asigi makhada traditional art jawna tongan ba performing art organization amasung artist singda mateng pangduna lakle minister na piba iba seror gi paukhum adu Manipur gi oina haukiba sahi ahungi manungda tongan ba cultural organization chama henbada traditional art form yauna makhal kya gi art form sing yokhanabagi damak sahi khudingi senthang pedi thausiladu gi makhada Manipur gi oina 2023-24 da cultural organization chama ga humudram doi da lupa lakh 973.68 amasung 2022-23 da organization chama ga nifutare ta lupa lakh 900.7 gi senthang pikre aduga senba sahi 2024-25 da cultural organization 119 da lupa lakh 816.68 senthang pikre hari CBI Officer Sarambei ani phare hari Bihar gi konung Patna da police na CBI Officer Sarambei ani phare haina official amana phongdokhre Subdivisional Police Officer Anu Kumari na pawmi singda phongdopagi matungina Meeoi anidu ngarang Patna airport manaktagi phabani pharba Meeoi sing adugi maming Himanshu Kumar amasung Satyanand Kumar kawi haina phongdokladuna mahangna haike makoidagi CBI gi asaba ID card sing amasung CBI gi logo napa motorcycle amasung phagat ki hari Bengal Trinamool ki Lusimba ama halam lehari West Bengal ki Birbhum district Trinamool Congress ki local Lusimba ama masakhangdaba Meeoi singna halam lehana police na phongdokhre police officer amana phongdopagi matungina laikhidraba Trinamool Congress ki Lusimba adugi maming Ras Behari Sardar sahi humphubanga kawi party asigi Pateswa Gram Panchayat ki Bhuda President hari mahana hai ki Sardar ngarang numidang pung 10 rom tabada Birbhum district ki Nanur area da pangthokpa thoram amada Meeoi manga taruklomna tamthina phurambaga loinana thangna yalamkhibani hairi Sardar khudakta yumthangnaba East Bardhaman district ta laiba Mangalkot hospital da pukhatke dubu sina purakle hana doctor sina laothokhre haina mahana phongdokhe
India support tawi haba militant kya lairiba Pakistan ki Balochistan da poppy thabagi sang yamna hengatle haide Afghanistan da Taliban ki sarkar na opium puthokpada athingba thamjinkiba maramna mayai kaba nisagi karbar kaithel da ahongba kya lakle Pakistan na poppy thaduna opium sungbagi thaba ase hauji India support tawba terrorist group singlai haina Pakistan na maral siriba Balochistan da kanna tawrakle masina regional ngakhre da threat oiri amasung lengak sasanda akaiba yamna pidi haidi poppy Pakistan thaduna chatharakliba thausil asi thinghodrabadi Pakistan ki manungda nisada laisubagi sang yam hengalakani gamkhai lana hingsagi thausil chathariba singna sel tanabagi lambi phangani amasung hanadagi nik launa leiraba tangdu leitadaba amukha hena pribam sohangani haina Bangladesh si outlet bliss ki report amada haike ikuidana American pause Financial Times ki thijin humjinbagi report amagi matungina Afghanistan da opium puthokpagi sang yamna hantharakibaga iroinana Pakistan asi prithvi de opium khwairigi sauna puthokpa lebak singi marakta ama oire haidi India na support tawba military sing operate tawi haina Pakistan na marar siriba Balochistan asi hojik malem gi opium network da yamna maru oiba makol ama oirakle masina Pakistan ki khunai da economic amasung ngak sel da yamna kaiba piri aduga Pakistan khaltana tana hena pak sanba lamdam da kaiba piri haina Balochistan da senior official singna haike ade